ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯊꯥꯡꯖꯝ ꯅꯟꯗ ꯃꯍꯥꯛ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯃꯔꯦꯟ ꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ 2021 ꯖꯨꯂꯥꯏꯒꯤ ꯗꯦꯠ 14 ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯌꯨꯝꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅꯔꯒ ꯑꯍꯤꯡꯒꯤ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯦ ꯑꯩꯅ ꯊꯣꯛꯂꯛꯈꯤꯕꯗꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯒꯥꯔꯤꯗ ꯊꯥꯎ ꯀꯌꯥꯝ ꯌꯥꯎꯏ ꯍꯥꯏꯕ ꯌꯦꯡꯍꯧꯗ꯭ꯔꯤ ꯑꯩ ꯏꯁꯥꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤꯅꯤ ꯑꯩꯅ ꯁꯨꯝ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯄꯅ ꯋꯥꯕꯒꯥꯏ ꯕꯖꯥꯔꯗꯒꯤ ꯋꯥꯡꯉꯨ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯁꯨꯃꯛ ꯊꯧꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯃꯅꯥꯏ ꯍꯥꯏꯗꯅ ꯁꯥꯏꯟꯕꯣꯔꯗ ꯊꯥꯕ ꯑꯃ ꯊꯦꯡꯅꯔꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯅꯤ ꯂꯩꯔꯝꯃꯤ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯑꯗꯨꯒ ꯒꯥꯔꯤꯁꯨ ꯊꯥꯎ ꯌꯥꯎꯗ꯭ꯔꯤ ꯏꯜꯂꯒ ꯆꯠꯀꯗꯧꯔꯤ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯑꯃꯁꯨ ꯂꯩ ꯏꯁꯥꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯁꯤ ꯂꯥꯏꯇꯤ ꯅꯠꯇꯦ ꯈꯥꯒꯩ ꯁꯦꯠꯄ ꯀꯥꯡꯕꯨ ꯑꯁꯤꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯁꯥꯎꯅꯔꯒ ꯊꯣꯔꯛꯄꯅꯤꯅ ꯑꯙꯔ ꯀꯥꯔꯗ ꯐꯥꯎꯕ ꯌꯥꯎꯔꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯈꯟꯅ ꯑꯗꯨꯃꯛ ꯒꯥꯔꯤ ꯑꯗꯨ ꯏꯜꯂꯒ ꯂꯥꯛꯄꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯃꯥꯡꯋꯥꯏꯗ ꯂꯩꯔꯤꯕ ꯆꯦꯛꯅ ꯁꯥꯕ ꯌꯨꯝꯒꯨꯝꯕ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯗꯨꯗ ꯑꯍꯤꯡ ꯂꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤ ꯑꯗꯨꯅ ꯅꯥꯀꯜꯗꯒꯤ ꯐꯨꯔꯥ ꯃꯆꯥ ꯑꯗꯨ ꯅꯦꯠꯂꯒ ꯀꯥꯟꯁꯤꯜꯂꯤ ꯑꯩꯅ ꯃꯅꯨꯡ ꯆꯪꯂꯨꯕꯗ ꯃꯐꯝ ꯑꯗꯨ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝ ꯑꯣꯏꯔꯝꯕ ꯃꯐꯝꯅꯤ ꯍꯥꯏꯕꯗꯨ ꯈꯪꯏ ꯑꯩꯅ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯒ ꯌꯦꯡꯂꯨꯕꯗ ꯗꯝꯕꯨꯔ 3 ꯈꯛ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤ ꯑꯃꯅ ꯃꯈꯥꯗ ꯊꯥꯔꯒ ꯍꯤꯞꯅꯕ ꯑꯩꯅ ꯇꯧꯔꯝꯃꯤ ꯀꯥꯡ ꯌꯥꯝꯅ ꯆꯤꯛꯄꯅꯤꯅ ꯑꯃꯅ ꯀꯣꯛ ꯐꯥꯎꯕ ꯀꯨꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯉꯁꯥꯏ ꯀꯥꯜꯂꯒ ꯆꯣꯡꯉꯛꯈꯤꯕ ꯐꯨꯔꯥ ꯃꯆꯥ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯎ ꯃꯆꯥ ꯑꯃ ꯍꯧꯍꯧꯕꯗꯣ ꯃꯁꯥ ꯊꯦꯛꯄꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃ ꯁꯨꯝ ꯇꯥꯔꯛꯂꯝꯃꯤ ꯑꯩꯅ ꯃꯗꯨ ꯃꯤꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯡꯒꯤꯗ ꯂꯩꯍꯧꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯆꯦꯔꯪ ꯕꯣꯔꯥ ꯁꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯑꯩꯅ ꯍꯤꯞꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯋꯥꯇꯔ ꯁꯤꯟꯇꯦꯛꯁ ꯑꯃꯗ ꯉꯥ ꯊꯥꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯕꯣꯔꯥ ꯁꯨꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯍꯧꯒꯠꯂꯒ ꯌꯦꯡꯒꯦ ꯇꯧꯔꯨꯕꯗ ꯑꯩꯒꯤ ꯈꯣꯡꯅ ꯉꯁꯥꯏꯗꯒꯤ ꯉꯥ ꯊꯥꯔꯤꯕ ꯁꯤꯟꯇꯦꯛꯁ ꯑꯗꯨꯗꯤ ꯂꯥꯞꯅ ꯂꯩꯔꯝꯃꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯝꯃꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥ ꯊꯥꯔꯤꯕꯗꯨꯅ ꯀꯗꯥꯏ ꯋꯥꯏꯗꯨꯅ ꯈꯟꯕꯗ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯅꯣꯡ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯗꯨꯅ ꯀꯟꯅ ꯆꯨꯊꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯗꯝꯕꯨꯔꯥꯗꯨꯅ ꯀꯣꯛ ꯐꯥꯎꯕ ꯑꯃꯨꯛ ꯀꯨꯞꯁꯤꯜꯂꯒ ꯂꯩꯕꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯃꯥꯏ ꯃꯃꯤꯠ ꯎꯗꯕ ꯑꯃꯅ ꯊꯥꯡ ꯁꯪꯒꯥꯏ ꯑꯃ ꯄꯥꯏꯔꯒ ꯑꯩ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯗ ꯑꯩ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯃꯤ ꯑꯃ ꯀꯥꯗꯨꯗ ꯆꯪꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯑꯩꯅ ꯈꯜꯂꯤ ꯃꯐꯝ ꯑꯁꯤ ꯁꯦꯟꯅꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯣꯛ ꯈꯨꯝꯂꯤꯕꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯑꯩꯅ ꯃꯣꯕꯥꯏꯜꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ 3:30 ꯇꯥꯔꯝꯂꯤ ꯑꯍꯤꯡ ꯑꯗꯨꯃ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ ꯅꯣꯡꯉꯥꯜꯂꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯗ ꯑꯩꯅ ꯉꯔꯥꯡ ꯃꯪꯗ ꯎꯈꯤꯕ ꯅꯤꯄꯥ ꯑꯃꯅ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯊꯥꯡ ꯁꯪꯒꯥꯏ ꯑꯗꯣ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯉꯥꯔꯒ ꯂꯩꯔꯝꯈꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯤ ꯌꯨꯝꯒ ꯐꯅ ꯈꯟꯅ ꯆꯩꯅꯔꯕ ꯇꯥꯔꯕꯁꯨ ꯑꯃ ꯊꯦꯡꯅ ꯌꯨꯝꯗꯒꯤ ꯊꯥꯗꯣꯛꯂꯝꯂꯒ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯆꯠꯂꯣꯏꯗꯕꯅꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯣꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕꯅꯤ ꯑꯅꯤꯁꯨꯕꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯁꯅꯥꯊꯣꯏ ꯍꯤꯖꯝ ꯊꯧꯕꯥꯜꯗꯒꯤ ꯑꯩꯅ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄꯗ ꯑꯩꯈꯣꯏ ꯏꯄꯨ ꯑꯗꯣ ꯃꯍꯥꯛ ꯒꯥꯔꯤ ꯁꯦꯝꯃꯝꯃꯤ ꯋꯥꯛꯁꯣꯞꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯅꯤ ꯅꯨꯃꯤꯗꯥꯡꯗ ꯒꯥꯔꯤ ꯁꯦꯝꯃꯨꯔꯒ ꯍꯜꯂꯛꯄꯗ ꯇꯨꯔꯦꯟ ꯃꯄꯥꯟ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯍꯧꯕ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯐꯤꯉꯥ ꯑꯃ ꯐꯧꯔꯒ ꯂꯩꯕ ꯎꯔꯝꯃꯤ ꯅꯣꯡꯁꯨ ꯈꯔ ꯇꯥꯔꯝꯃꯤ ꯑꯩꯈꯣꯏ ꯏꯄꯨꯒꯤ ꯌꯨꯝ ꯑꯗꯣ ꯌꯧꯅꯕ ꯆꯠꯄꯗ ꯐꯥꯎꯒꯗꯕ ꯂꯝꯕꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯏ ꯎ ꯋꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗꯅꯤ ꯅꯣꯡ ꯃꯀꯨꯞ ꯆꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯏꯄꯨ ꯑꯗꯨ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ ꯏꯄꯨꯅ ꯆꯦꯜꯂꯛꯄꯗ ꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯈꯣꯡꯅꯥꯡ ꯑꯃꯁꯨ ꯍꯧꯔꯝꯃꯤ ꯃꯗꯨꯒꯤ ꯈꯣꯡꯅꯥꯡ ꯃꯄꯥꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯏꯄꯨ ꯑꯗꯨ ꯋꯥꯟꯊꯈꯤ ꯏꯄꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛ ꯑꯗꯣ ꯑꯗꯨꯒ ꯏꯕꯣꯛꯇ ꯇꯝꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯕꯣꯛꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯇꯨꯅ ꯏꯄꯨ ꯑꯗꯨ ꯇꯨꯝꯍꯜꯂꯝꯃꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯅꯥꯀꯜ ꯑꯁꯣꯝꯗ ꯃꯤꯅ ꯗꯪ ꯍꯥꯏꯗꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌా ꯑꯃꯁꯨ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯏꯄꯨ ꯑꯗꯨꯅ ꯀꯅꯥꯅꯣ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏ ꯑꯗꯨꯒ ꯏꯄꯨ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯩꯒ ꯏꯕꯣꯛꯀꯅ ꯊꯧꯕꯥꯜꯗꯒꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯝꯃꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯄꯣꯠꯁꯦꯝ ꯇꯧꯔꯤ ꯍꯥꯏꯅ ꯁꯤꯡꯅ ꯆꯠꯂꯨ ꯑꯃ ꯊꯦꯡꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯌꯥꯔꯤꯃꯈꯩ ꯊꯣꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯂꯤ ꯑꯩꯁꯨ ꯏꯕꯣꯛꯁꯨ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯄꯣꯠ ꯆꯩ ꯂꯥꯡꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ ꯃꯗꯨꯗꯒꯤ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯄꯨ ꯑꯗꯣ ꯃꯇꯧ ꯀꯔꯝꯅꯅꯣ ꯈꯪꯗꯦ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯒ ꯑꯗꯨꯃꯛ ꯂꯩꯈꯤꯗꯦ
mahang lai khidaba numit ado yamna tamnaki ipuna lai khidaba ahing aduda aigi manglandi ipu adu laklaga aibu sasila o haidana korami thangnaba mikupta aigi laibuk faba amana ai mi kap tholaki ahum suba aroi wari aseng bu thoki basi mayangi mafam da kudol tamser lagi wari asi ramesh soibam mahang thabirakani magi mountain sinru mayangi mafam da ai pathok serak lagi aigi iming ramesh soibam ai si yumda bobo haiduna sikawi aigi laifam di haijar roigi aigi pusida thoki ba aseng bu wari amakha ai khoi gi inkola si yamna sawi ima babana ai khoi piba ani khakta pui aigi khada inaw nupa aton ba amalai mahak adudi angang pisak noi sai taruk muka suri matam ado aina class 11 karakam matam ai khoi gi inkola si saw su asuki matik saw banina uwa amali pambi singbi marang kaina adum khorami ai khoi baba se makusu thumi ai khoi gi inkol lunga sida mahang na thada posse ko laiti ano ono ba pambi kayam su mahang na tharam class 11 karak pagi sahi tang khai selak paro nomgi ahing amani ai se isha su kharan waiti numit adoi ahing sabuki matam adu ai si mikap thorakli ai na mikap thulakpada ko asing ngauri tauraga layram pungbu kaya tarabasa pung siri baro tare dana siri mapa su kana thoningai ye toribasi baba khoi nanaw khoi di nanaw di sukro khok na ko ga tummaga layidana kaino baba de layram ribasina baba di kadai sakhrabasa ima ai khoi ima adu tumba yamna fai aina hawdok libdu tari baba ga nanaw ga phamung amadu tummi aduga ai khoi ima na phamung amadu tummi phare mama su aina hawdok patadrabanina ai dumak ithanda mapal thukagida ai isa si yamna hainada mapala somna thore i maningi thonga do hangdok laga maninga somna thorak pani ai khoi gi inkola sigi su thekta sini sampra pambiya makhak hawi yamna phasina wangi pambiya do sini sampra su satpa jani ai di thoina khanjilu ba tawdi ima khoi mamangi matamda di haiki sini sampra thabani nongthi nongwada masida sangan pambiya si yantal si hairaba sunna pani yadi maduna haina singna saru haidun imana ingona mamangi matamda di toina haibi khibani aina madu kaya thau sarudi sini sampra pambiya si asira haina su imala nongma tahangludi aya sumak thoklakpada mapal thukningi hayana sini sampra hawriba inkolgi suthek adomda mai si onsilga thokani matamasida aigi natola sida manam yamna nungsiba hainingai leitena nungsiba manam amakha wang launa laki ai mapal thoklambadu loiraga kadaidagi no manam asi haiduna natola si khangsing singkhali silda su asumna suri ai manam sidi isa nungai tabaga pung phayek phaida kadaidagi no asuk yamna manam nungsiba sibo laigi manam su malini as kadai waidagi no ai sungi haktang wakhal laduda sini sampragi manam ni haibadu khangdabadina namlak libal laina madomda hungul thirai ishada akibadi amata pokpanati asum sangselai namliba manam madu ai khoi inkol su thektagini haibado aina khangma ngamli sini sampra ma khongadu yoksilamda haiduda sini sampra pambi du kharade du maksawi pambi adu gi marum madomda nipiya makak masamna thaduklaga manjunaro phijo seklaga hikna kappaga leirami aidi thoini yang siludabani manamadu nam dramit asi pangi tawraga sangpada nipina kapagi khonjel tai haina ai yang thokloda sini sampra pambi adu gi marumda ngar kappalermani ai khangpre e khangi hau thadana se thoi mafmadu ai khoi gi maning thonga domda phausilaga sang aduga thangna mi kupta ka yoram daida khong thang du sapleplega hais hausik aina ta khibadu nipina kapagi ni ko aduga ai khoi gi inkol su thekta u pambiya gi marumda thangmaga leiram dibadu aduga taibang mi oiba oigadrani ima da hawtoklaga hangeda ima ai khoi ima su numit aside lai yaw pre mahagado aina hawdokpada mahak sungkung kumlati mikap singtok thurakti krok na khokong makai isi sigai tumbi ai khoi baba adu sukada isa thrabanu khangdi mak hawjik phawba halaklamri ima su tadri khoida ai khoi gi torch light khara ngan ba am leiribado madu puthoklaga amta kapagi yengki khoi baba gi torch light angan ba am leiribado madu puthoklaga ai maning adomda ngasai aina ukhiba u pambi gi marumda laikhiba nupi adomda kapsilagi torch light ado mangal so ado kimatik sali aina yeng mutamdadi u khong adomda kanasu lei uramdi as ai wakhang oyam taida isana ga kherum tawbani isana ngai tabasida ai sangari asumna numit alumadi ai kaade sangga doma kothari nong alaba matamda ai khoi baba do tumga leiram adu bunga siri isasi ngarang degi henjina nungai tabu kherum tawbu du henjelak lami isasi thak thangni
ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯏꯁꯥ ꯐꯅꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯈꯦꯔꯨꯝ ꯇꯧꯔꯕꯁꯨ ꯏꯪꯊꯝ ꯆꯜꯂꯕꯁꯨ ꯐꯃꯨꯡꯗ ꯀꯨꯜꯂꯒ ꯂꯩꯕꯗꯣ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯩ ꯁꯥꯁꯤ ꯊꯛ ꯊꯛꯅꯤꯡꯂꯒ ꯍꯧꯒꯠꯂꯤ ꯆꯤꯜꯌꯥ ꯁꯦꯡꯊꯣꯛꯂꯨꯔꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯕꯗꯤ ꯑꯩ ꯁꯥꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯨꯗ ꯁꯦꯡꯗꯣꯛꯂꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯁꯥ ꯅꯤꯛꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯇꯠꯇꯅ ꯍꯪꯉꯤ ꯑꯩꯅ ꯏꯁꯥꯁꯤ ꯌꯥꯝꯅ ꯏꯪꯉꯤ ꯏꯪꯊꯝ ꯆꯜꯂꯤ ꯏꯃꯥ ꯍꯥꯏꯗꯅ ꯍꯥꯏ ꯏꯪꯂꯕꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏ ꯀꯔꯤꯒꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯅ ꯑꯩꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯁꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯊꯛ ꯅꯤꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩ ꯑꯁꯤ ꯏꯁꯥꯁꯤ ꯇꯨꯔꯣꯏ ꯃꯔꯣꯏ ꯇꯧꯁꯤꯜꯂꯤ ꯀꯣꯛ ꯑꯁꯤ ꯉꯥꯎꯔꯪ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩ ꯍꯤꯞꯆꯜꯂꯒ ꯀꯨꯜꯂꯒ ꯂꯩꯕ ꯍꯩꯅꯗ꯭ꯔꯕꯁꯨ ꯇꯨꯝꯗꯕꯗꯤ ꯍꯤꯞꯇꯕꯗꯤ ꯌꯥꯔꯛꯇꯕꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯄꯤ ꯏꯊꯛ ꯑꯁꯤꯗ ꯐꯩꯖꯨꯞ ꯑꯊꯥꯕ ꯀꯌꯥꯁꯨ ꯂꯣꯟꯁꯤꯜꯂꯒ ꯍꯤꯞꯄꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯔꯤ ꯑꯩꯅ ꯏꯃꯥꯗ ꯏꯃꯥ ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯏꯪꯉꯤ ꯑꯁ ꯑꯩ ꯏꯁꯥ ꯏꯪꯊꯝ ꯆꯟꯕꯒꯤ ꯒꯨꯂꯤꯒ ꯂꯩꯕ꯭ꯔꯣ ꯒꯨꯂꯤꯗꯨ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯏꯃꯥ ꯑꯩ ꯒꯨꯂꯤꯗꯣ ꯑꯃꯨꯛꯇ ꯆꯥꯒꯦ ꯏꯃꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯃꯈꯨꯠ ꯑꯗꯨ ꯊꯝꯃꯒ ꯌꯦꯡꯉꯤ ꯏꯁ ꯃꯁꯤꯗꯤ ꯃꯩ ꯍꯧꯔ ꯁꯥꯔꯦꯗꯅ ꯅꯪꯕꯨ ꯉꯔꯥꯡꯗꯤ ꯅꯁꯥꯗꯨ ꯀꯌꯥ ꯊꯣꯏꯅ ꯁꯥꯍꯧꯗꯕꯅꯤꯗ ꯉꯔꯥꯡ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯅꯍꯥꯛ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯤꯕꯅꯤ ꯂꯩꯇ꯭ꯔꯦꯅꯦꯍꯦ ꯍꯣꯏ ꯅꯄꯥꯁꯤ ꯍꯧꯒꯠꯂꯛꯂꯒ ꯍꯦꯛ ꯊꯥꯔꯨꯕ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯑꯩꯅ ꯑꯍꯤꯡꯗ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛ ꯂꯩꯔꯝꯗꯦ ꯅꯅꯥꯎ ꯑꯁꯤ ꯈꯛꯇ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯏꯃꯥꯅ ꯍꯣ ꯅꯄꯥꯗꯣ ꯃꯃꯥꯟꯅꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯏ ꯊꯕꯛ ꯑꯃꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯂꯦꯗꯅ ꯍꯣ ꯅꯄꯥꯒꯤ ꯃꯃꯥꯟꯅꯕ ꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯍꯣꯁꯄꯤꯇꯥꯜ ꯔꯤꯝꯁ ꯌꯥꯎꯔꯨꯔꯤ ꯍꯥꯏꯕꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯂꯥꯛꯂꯤꯕꯁꯤꯅꯤꯗꯅ ꯑꯩꯅ ꯏꯃꯥ ꯑꯩ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯛꯂꯦꯗ ꯈꯤꯔꯨꯝ ꯇꯧꯔꯦ ꯃꯤꯠ ꯑꯁꯤꯕꯨ ꯄꯥꯡꯅꯤꯡꯗꯕꯩ ꯇꯧꯔꯦ ꯍꯥꯏꯕꯅꯤ ꯃꯃꯤ ꯁꯥꯃꯤ ꯎꯔꯦ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯇꯨꯝꯒꯦ ꯍꯣ ꯐꯔꯦ ꯇꯨꯝꯃꯨ ꯅꯄꯥꯁꯤ ꯍꯧꯒꯠꯂꯛꯂꯕ ꯀꯥꯟꯗ ꯍꯤꯗꯥꯛ ꯑꯗꯨ ꯂꯩꯍꯜꯂꯨꯒꯦ ꯑꯩꯗꯤ ꯆꯠꯄ ꯌꯥꯔꯔꯣꯏ ꯆꯥꯛ ꯑꯁꯤ ꯍꯦꯛ ꯊꯣꯡꯒꯠꯂꯨꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯋꯥꯈꯜ ꯃꯦꯟꯃꯥꯟ ꯇꯥꯔꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯖꯨꯖꯥ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜꯗꯤ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗꯃꯛ ꯇꯥꯏ ꯃꯃꯩ ꯊꯪꯗꯗꯤ ꯑꯩꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯗ ꯎꯈꯤꯕꯗꯣ ꯃꯗꯨꯃꯛ ꯃꯪ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯎꯔꯛꯂꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯧꯏ ꯑꯩ ꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯣꯡ ꯑꯗꯣꯝꯗ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯪ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯁꯨꯠ ꯀꯞꯇꯨꯅ ꯍꯤꯡꯅ ꯀꯞꯄꯒ ꯂꯩ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯕ ꯀꯥꯟꯗ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯀꯪꯂꯩ ꯂꯩꯊꯣꯔꯛꯏ ꯃꯃꯥꯏ ꯑꯗꯨ ꯁꯤꯠ ꯅꯥꯜꯂꯤ ꯀꯔꯤꯃꯇ ꯍꯦꯛ ꯎꯗꯦ ꯃꯁꯝ ꯑꯗꯨꯅ ꯈꯣꯏꯔꯤ ꯇꯧꯔꯒ ꯌꯥꯟꯊꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯔꯒ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯂꯕ ꯖꯥꯠꯅꯤꯗꯅ ꯏꯃꯥꯗꯣ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯩꯒꯤ ꯅꯥꯛꯇ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯗꯤ ꯏꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯀꯥꯏꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯅ ꯂꯥꯎꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯀꯞ ꯊꯣꯔꯛꯂꯕ ꯀꯥꯜ ꯑꯁꯤꯗ ꯑꯩ ꯀꯥꯎꯏ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯑꯩ ꯀꯅꯥꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤ ꯏꯃꯥ ꯃꯤꯠ ꯑꯁꯤꯗ ꯃꯁꯦꯟ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯎꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯅ ꯕꯕꯥꯗꯣ ꯅꯝꯐꯨꯗ ꯍꯧꯗꯣꯛꯏ ꯕꯕꯥꯗꯣ ꯍꯧꯒꯠꯂꯒ ꯍꯤꯗꯥꯛ ꯂꯩꯍꯜꯂꯨꯔꯦ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯕꯕꯥꯅ ꯂꯩꯔꯛꯂꯤꯕ ꯏꯁꯥ ꯁꯥꯒꯠꯄ ꯐꯅꯕ ꯄꯤꯔꯥꯁꯤꯇꯥꯃꯣꯜꯗꯣ ꯆꯥꯔꯕꯁꯨ ꯀꯔꯤꯁꯨ ꯐꯔꯤ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯒꯠꯂꯛꯂꯝꯃꯤ ꯃꯃꯩ ꯊꯪꯗꯔꯤ ꯑꯩꯅ ꯏꯃꯥꯗ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯅ ꯎꯈꯤꯕ ꯄꯨꯝꯅꯃꯛꯇꯨ ꯇꯝꯃꯤ ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯇꯥꯕꯤꯕ꯭ꯔꯥ ꯃꯣꯏ ꯃꯄꯥ ꯑꯩꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯪꯈꯣꯜꯒꯤ ꯆꯨꯊꯦꯛ ꯑꯁꯣꯝꯗ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯁꯤ ꯊꯥꯔꯣꯏꯁꯤ ꯍꯥꯏꯗꯅ ꯅꯆꯥꯅꯤꯄꯥꯅ ꯍꯥꯏꯔꯤꯁꯤ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡ ꯅꯠꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗ ꯑꯣꯏꯒꯗꯕꯅꯣ ꯂꯥꯏ ꯇꯤꯟ ꯏꯜꯂꯤ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯁꯥꯠꯄ ꯃꯇꯝꯅꯤ ꯅꯪ ꯁꯤꯃꯀꯣ ꯆꯠꯂꯣ ꯌꯥꯝꯅ ꯊꯨꯅ ꯌꯥꯟꯊꯠꯂꯨꯁꯨ ꯆꯠꯂꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯃꯥ ꯑꯃꯨꯛꯇ ꯉꯥꯏꯀꯣ ꯍꯥꯏꯕꯅꯤ ꯅꯆꯥꯅꯤꯄꯥꯁꯤ ꯐꯤꯕꯝ ꯑꯃ ꯇꯧꯔꯦ ꯆꯠꯂꯣ ꯋꯥꯇꯔ ꯕꯦꯒꯇꯣ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯑꯃꯨꯛꯇ ꯇꯧꯔꯒ ꯑꯣꯝꯍꯜꯂꯨ ꯑꯩ ꯑꯃꯥꯏꯕ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯈꯤꯒꯦ ꯐꯨꯔꯥ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯒꯤꯗꯣ ꯃꯗꯨ ꯇꯥꯟꯅꯔꯒ ꯍꯦꯛꯇꯃꯛ ꯀꯧꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯕꯥꯗꯣ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯗꯤ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯇꯥꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯏꯕꯪ ꯐꯥꯎꯅ ꯐꯖꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤꯗꯅ ꯏꯃꯥꯅ ꯈꯣꯡ ꯑꯁꯤꯗ ꯋꯥꯇꯔ ꯕꯦꯒꯀ ꯑꯣꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯏꯅꯥꯛ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯈꯨꯗꯩ ꯃꯔꯥꯡ ꯇꯨꯔꯥꯡꯕ ꯁꯦꯠꯂꯤ ꯐꯨꯔꯤꯠ ꯑꯉꯧꯕ ꯑꯃ ꯂꯤꯠꯂꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯁꯦ ꯍꯧꯒꯠꯂꯨꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯁꯨꯁꯦ ꯏꯕꯨꯡꯉꯣ ꯑꯩ ꯋꯥꯗꯨ ꯀꯨꯞꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯤꯄꯥꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯒꯅꯤ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯆꯨꯊꯦꯛ ꯑꯗꯣꯝꯗ ꯆꯦꯡ ꯂꯩ ꯊꯥꯗꯣꯛꯂꯒ ꯐꯖꯅ ꯈꯣꯏꯔꯝꯒꯗꯕꯅꯤ ꯃꯄꯥ ꯅꯪꯅ ꯍꯦꯛ ꯇꯧꯔꯣ ꯃꯗꯨꯗꯤ ꯂꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯤ ꯅꯇꯩ ꯅꯥꯎ ꯂꯥꯎ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯏꯪꯈꯣꯜꯒꯤ ꯆꯨꯊꯦꯛ ꯑꯁꯣꯝꯗ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯊꯥꯔꯤꯕꯁꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯒꯗꯤ ꯐꯩ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤ ꯑꯅꯝꯕꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯊꯥꯕꯁꯤ ꯂꯩꯁꯥ ꯇꯝꯂꯛꯄ ꯀꯥꯟꯗ ꯂꯥꯏꯃꯣꯇꯤꯜ ꯏꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ ꯅꯆꯥꯅꯤꯄꯥꯅ ꯑꯣꯛꯅꯔꯤꯕꯁꯤ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯁꯤꯗ ꯂꯩꯔꯝꯂꯤ ꯍꯥꯏꯔꯤꯕꯁꯤ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯤꯅꯤ ꯅꯨꯡꯁꯤꯔꯕ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯒꯤ ꯃꯅꯝ ꯑꯁꯤꯗ
ꯑꯗꯨꯃꯛ ꯌꯦꯠꯁꯤꯜꯂꯒ ꯂꯩꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯆꯥꯅꯤꯄꯥꯅ ꯃꯄꯥꯜ ꯊꯣꯛꯂꯨꯕꯗꯨꯗ ꯃꯄꯥ ꯆꯥꯟꯅꯗꯅ ꯑꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯏꯕꯨꯡꯉꯣ ꯌꯥꯟꯊꯠꯂꯨꯀꯣ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯑꯁꯤ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯀꯥꯆꯤꯜ ꯑꯁꯤꯗ ꯊꯥꯕ ꯍꯧꯅꯗꯦ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯆꯨꯊꯦꯛꯀꯤ ꯈꯣꯡꯕꯥꯜ ꯏꯔꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯂꯥꯏꯐꯝꯁꯨ ꯈꯔ ꯑꯗꯨꯃꯛ ꯀꯟꯕ ꯖꯥꯠꯅꯤꯗꯅ ꯃꯗꯨꯒꯤ ꯂꯥꯏ ꯑꯗꯨ ꯀꯥꯈꯠꯂꯒ ꯅꯈꯣꯏꯒꯤ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡ ꯑꯁꯤꯗ ꯁꯥꯊꯣꯛꯂꯝꯕꯅꯤꯗꯅ ꯐꯔꯦ ꯐꯔꯦ ꯑꯉꯥꯡ ꯑꯁꯤ ꯃꯁꯥꯗꯤ ꯈꯔ ꯐꯔꯒꯅꯤ ꯑꯗꯨ ꯃꯍꯥꯛ ꯑꯁꯤꯕꯨ ꯍꯥꯟꯅꯗꯒꯤ ꯃꯁꯥꯕꯨ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ꯭ꯔꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯩꯕꯅꯤ ꯃꯥꯃ ꯃꯁꯥꯁꯤ ꯃꯍꯥꯛ ꯅꯣꯡ ꯃꯔꯛꯇ ꯆꯣꯠꯂꯨꯏ ꯍꯥꯏꯗꯅ ꯈꯔ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕꯅꯤ ꯑꯗꯨꯒꯤꯅꯤ ꯐꯔꯦ ꯃꯥꯃꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯟꯊꯠꯄ꯭ꯔꯥ ꯀꯩꯗꯧꯕꯅꯣ ꯑꯃ ꯇꯧꯈ꯭ꯔꯒꯦ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯇꯧꯔꯣ ꯐꯔꯦ ꯑꯁꯨꯝꯅ ꯇꯧꯔꯒ ꯑꯃꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯀꯠꯐꯝ ꯊꯣꯛꯄ ꯗꯈꯤꯅꯥ ꯈꯔ ꯀꯠꯂꯒ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯠꯍꯟꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯥꯎꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯤꯕ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯊꯠꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯏꯊꯟꯗ ꯃꯄꯥꯜꯗꯁꯨ ꯊꯣꯛꯇ꯭ꯔꯤ ꯃꯅꯤꯡ ꯑꯗꯣꯝꯗꯁꯨ ꯆꯪꯂꯨꯗ꯭ꯔꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇꯕꯗꯣ ꯂꯩꯃꯨꯠ ꯇꯤꯟꯃꯨꯛ ꯎꯕꯗꯣ ꯑꯃꯨꯛꯁꯨ ꯎꯈꯤꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯁꯨꯝꯅ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯏꯔꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯩꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯃꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯁꯟꯗꯣꯛꯅ ꯅꯥꯀꯣꯏꯅꯅ ꯏꯕꯤꯔꯒ ꯊꯥꯕꯤꯔꯛꯎ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ